Isani hatki bamioi sing ain gi matung ina phaduna phasi tawraga hatpado pena yengkhige haina angang ani gi apokpina phongdrokli military crackdown tawduna athuba matamda isani gi mi hatto puthokpiu haibasi natana hiram amatada isagi misi sigi matangda yasinaba purakpa ngamloi haina tronglaubi gi thawtok ta laikhidraba pikliba angang ani gi mapana phongdrokli Moirangi oina ban matam kharagi oina komthokle haina Moirang joint committee na thadrokpa siron sina haidi economic blockade ti makhata na chathakigani kaithel amadi dukan sing ayuk pung 13 phawba hangba yagani pung 13 hek tabaga isa isana khangna thonglon sinbina basu siron sina haidi Mitop khandokpagi matangda MP Bimona Lok Sabha da hangkibo hangi pakhom se minister na pirakle illegal immigrant khandokpa stelenga ki mathoni hairakle kaisam patang arang Meira gi ready Chatkhre Fijam Setpa Nongmei Paiduna Lakpa ni Haiba Meeoigi Gari ani Mei Thakhre security na laksina bahona bada nupi manga yauna mioi 19 sokle matam kakdana curfew thamkhre MPCC na governor da memorandum pisingkhre state da thokleba thodok khudima India lengakna haksina laudaba laibak thibani ibobi Sumang lila group singda thamlamba thingba komthokre tidim lambi da sungarang numidang Meiragi rally Chatkhre CM yumnam khemsan yauna maitei amata kuki area da sanglakpa yaroi ke IPC Mitop khandokpa halan khiba stelenga ki thodangni center kwa kaithen dangarang numidang yamlaba ima singna Central Force Manipur thadoktu na chakro haibana jingba kholau lauduna khongjang jangsingkhre Anau balengak semlabasu India lengaki proxy war asi lephan bangamdri haina apunba nupi lupki president N Pramona phongdrokli kanagumba kharana khali irailana loisingkhini kaina adumadi khaluranu ireba ipurupse kanba madi kandaba ni gilangdai dani hoji leiribasi hingba madi siba lambi ani siratana laite aduna phamnaiba hanuba sing tunggi mirol gi khaluko haina arambai tengon gi sing puren oiriba korongan ba khumana phongdrokli